हे अईदी इकाउबु काउरुरेदना ममांग थक्ता लैखिबा सजी मचा अमगा अंगांग नुपी अदुगदी करी करम तौख्रे इफमदा मखोइगी मपाउसु अदुक पाउदमुदो पुमनमक मपुगी थौदांग तेक्ता कायदना पांथोकलिये लाइनिंगथौ होय इमागी इमोम सजी खुरा लैमा नंगबु इमाना कौरिबसे तारबदी थिंथबा तौदना इमागी नाक्ता खोंदोइरक्लो लैमरेम्बी अहाकना उरिबा तारिबा खुदिंगमक नहाकना थौजाल मिटिंग पीदुना नुंगी मितम ओंदुना लैरिबा मखोय अनीबु हानगी मखोयगी सकफमदा हंजिन हंदुना थौरम थौदा मखा ताना याथोक्यो मतम अमगी वारीनी खुंगंग अमदा प्रमो कौबी नुपी अमा लैरम्बोइरे प्रमोगी नुपाना हेक लैखिद्रबा मतुंगदगी नुपादुगी मचिन मनावसिंगना प्रमो अमदी मागी मचानुपा अपिकपा अदुबु मयुम अदुदगी तांथोकपिरम्मी मचानुपा अपिकपा अदुना ममा प्रमोदा अैखोय युम असिदा लैत्रबदी कदाइदा लैगनी हाइदुना हंगलक्लम्मी ममा प्रमोना मचानुपादा थिमजिनबिदुना असुमना खुमलाई इबुंगो हौजिक्ति नंगी पाबसु लैत्रबनिना पंथुंगफम लैत्रबा खोंगना पुबा लंबीदा इबानी चटपा ताबनी प्रमो ममा मचाना सुमलेप्तना लाकपदा सफु साफम लमदम अमा यौरक्लम्मी लमदम अदुदा अहल ओइरबा नुपा अमना चफु सादुना लैरम्मी प्रमोगी मचानुपा हेंथोइबना इमा असिगी अहल असिना तौरिबा असिबु करिनो हाइना ममादा हंगलम्मी अहल अदुना तौरिबदु सफु सारिबनी मखोइगी लमदम असिदी सफु साबना सिनफम ओइना हिंजबनी हाइना ममा प्रमोना मचानुपादा खुमलक्लम्मी मदुदगी अंगांग नुपा मचा अदु सफु सारिबा अहल अदुगी मनाक्ता चंगसिलक्लम्मी अदुगा असुमना हाइरई अइबुसु सफु साबा असे खरा तंबियु अइसु सफु साबा असे याउजगे प्रमोना मचानुपादबु सिंगथोई लाओइबुंगो नंगना करिसु हाइकिरोय नंगदी अंगांग यामना ओइरिये पुपुना थबक सुबदा नंगना मो येसिनबिरे चलसि लाओ अहल ओइरबा नुपा अदुना असुमना खुमलाई ngaiko ngaiko ibema angang asina suk pamjarasibu ai tambirage ahal adugi waduda pramona sumna mukhumlai baba mahakti angang yamna oirida babagi thabakta yetpo oina thoklani ahal oiraba nupa aduna ibema namana chabu kari lamdagi lakpanu mafam masida kari thabak leibage haiduna hanglaklammi प्रमोना मथोय यामना नुंगाइतना असुमना खुमलाई इपाइबुंगो अइगी नुपाना हेक लैखिद्रबा मतुंगदगी अइगी नुपागी मचिन मनावसिंगना इमा इचागी लम सरुक्तु लौसिनबि हौरे इमा इचाबु युम अदुदगी तांथोकपिरए हौजिक्ति इमा इचागी चंगजफम अमत्ता लैत्रे मदुदगी अहल ओइरबा नुपादुना असुमना हाइरई इबेमा मदुगिदमक नंग करिसु वागनु अइसु चावख्रब युम अदुदा इतोमतनि लैरिबा अदुना अइगी युम अदुदा नमाना चासु यामना नुंगाइना लैबा यागनी अइखोइगी लमदम असिगी मियोय सिंगदी यामना चंबनी सपु सारगा इसम समना हिंजबा ngaktani नमाना चाना मफम असिदा लैबदा कनामतना अयेतपा पिरक्लोय हाइरक्लम्मी अहल अदुना ममा मचागी चंगजफम पिरक्लबदुदा प्रमोदु यामना हराउजरम्मी असुमना चफु साबा अहल अदुगी मयुमदा प्रमो अमदी हेंथोइबा चंगजफम लौदुना लैखिरम्मी मदुदगी अहल ओइरबा नुपा अदुना हेंथोइबबु चफु साबसु तंबीरे असुमना हेंथोइबा चफु साबा अदु यामना हिरम्मी नोंमदा महाकना चफु मयाम अमसु सारम्मी असुमना सुम हौखिबना नोंमदी सफु साबा अहल अदुगी युमदा लाइनिंगबा नुपा अमा थोंगलरे लाइनिंगबा नुपा अदुना असुमना हाइरक्लम्मी
ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯤ ꯍꯨꯔꯥꯟ ꯆꯤꯊꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯥꯜꯂꯤ, ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯐꯨ ꯁꯥꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯨꯔꯥꯟꯕꯗꯤ ꯌꯥꯝꯅ ꯂꯩꯔꯤ, ꯃꯤ ꯍꯥꯠꯇꯦ ꯍꯥꯏꯕ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯅꯣꯡꯃꯗ ꯃꯥꯡꯂꯤꯕ ꯃꯥꯟꯆꯥꯡ ꯑꯁꯦ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯍꯥꯏꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯗꯤ ꯆꯐꯨ ꯁꯥꯕ ꯑꯍꯜꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯦꯟꯊꯣꯏꯕꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯛꯇ ꯊꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕꯕꯨ ꯏꯁꯤꯡ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯁꯤꯡꯗꯨ ꯄꯤꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕ ꯎꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯍꯌꯦꯡꯋꯥꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯅꯤ꯫ ꯍꯦꯟꯊꯣꯏꯕꯕꯨ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕꯕꯨ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯗ ꯍꯦꯟꯊꯣꯏꯕ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯖꯔꯝꯃꯤ꯫ ꯀꯔꯤ, ꯍꯦꯟꯊꯣꯏꯕꯕꯨ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕ? ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕ, ꯃꯔꯜ ꯃꯊꯨꯝꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯁꯤꯅꯕꯨ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯈꯜꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯇ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯦꯟꯊꯣꯏꯕꯅ ꯂꯩꯕꯥꯛꯀꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯁꯥꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯁꯥꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯁꯥꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯍꯦꯟꯊꯣꯏꯕꯅ ꯅꯨꯡꯇꯤꯒꯤ ꯂꯥꯟꯃꯤ ꯊꯥꯡ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯊꯥꯗꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯍꯥꯛꯅ ꯁꯥꯕ ꯂꯣꯏꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯅ, ꯏꯄꯨ, ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯍꯦꯟꯊꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ, ꯃꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯤ꯫ ꯅꯪꯒꯤ ꯅꯊꯧꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯉꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯍꯦꯟꯊꯣꯏꯕꯅ ꯌꯥꯔꯝꯗꯦ꯫ ꯑꯩꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯑꯆꯨꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯀꯅꯤ, ꯂꯥꯟꯒꯤ ꯂꯥꯂꯣꯡꯁꯨ ꯍꯩꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯑꯧꯔꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯀ ꯂꯣꯏꯅꯅ ꯍꯦꯟꯊꯣꯏꯕꯁꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯕꯥꯛꯅ ꯁꯥꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯦꯡꯕ ꯂꯥꯟꯃꯤ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯅ ꯌꯥꯊꯪ ꯇꯧꯊꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯦꯟꯊꯣꯏꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯍꯦꯟꯊꯣꯏꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯍꯦꯟꯊꯣꯏꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯁꯤꯡ ꯆꯟꯕ ꯊꯣꯛꯂꯛꯄꯗ ꯍꯨꯔꯥꯟꯕ ꯈꯔ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯍꯦꯟꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯂꯣꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯗ ꯂꯂꯣꯟꯕ ꯆꯠꯈꯤꯗꯧꯔꯤ, ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯆꯪꯒꯗꯧꯕꯅꯤꯀꯣ, ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯍꯨꯔꯥꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯨꯔꯥꯟꯕ ꯆꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯦꯟꯊꯣꯏꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ,
ꯅꯈꯣꯏꯁꯨ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯍꯧꯔꯕ ꯅꯠꯇ꯭ꯔꯥ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯅ ꯂꯥꯛꯀꯗꯕꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯊꯠꯇꯨꯅ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯍꯦꯟꯊꯣꯏꯕꯅ ꯂꯨꯆꯤꯡꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯀꯗꯕꯒꯤ ꯂꯝꯕꯤꯗ ꯂꯨꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯍꯨꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄꯅꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯂꯨꯆꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄꯅꯤ, ꯑꯗꯨꯅ ꯍꯦꯟꯊꯣꯏꯕꯕꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ" ꯍꯥꯏꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯦꯟꯊꯣꯏꯕꯅ ꯂꯨꯆꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯂꯝꯗꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯗꯒꯤ ꯍꯦꯟꯊꯣꯏꯕꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃꯠꯇ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯊꯣꯏꯕꯅ ꯉꯥꯡꯕ ꯋꯥ ꯇꯥꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯝꯗꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯦꯟꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯦꯟꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕꯕꯨ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯍꯦꯟꯊꯣꯏꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯠꯇ ꯂꯧꯁꯤꯡ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯟꯊꯣꯏꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗꯕꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯆꯐꯨ ꯁꯥꯗꯨꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕ ꯆꯐꯨ ꯁꯥꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯂꯔꯦ, ꯑꯋꯥꯕ ꯄꯤꯔꯔꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯂꯥꯟꯗꯥꯕꯤꯔꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕꯤꯌꯨ" ꯍꯥꯏꯅ ꯑꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎ ꯊꯥꯈꯤꯗꯨꯅ ꯈꯨꯗꯛꯇ ꯍꯦꯟꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗ ꯂꯥꯟꯗꯥꯅꯕ ꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯒ ꯂꯣꯏꯅꯔꯒ ꯍꯦꯟꯊꯣꯏꯕꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯂꯝꯗꯦ, ꯑꯗꯨꯅ ꯃꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯅꯪꯂꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯖꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯅ ꯍꯟꯕ ꯂꯩꯇꯅ ꯅꯤꯡꯊꯧꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕ ꯍꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯖꯗꯕꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯥꯡꯕꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕ ꯍꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕꯗ ꯍꯔꯥꯎꯔꯗꯨꯅ ꯍꯦꯟꯊꯣꯏꯕꯅ ꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯏꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯂꯥꯟꯃꯤ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯦꯟꯊꯣꯏꯕꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ
ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯈꯨꯠꯃꯛꯅ ꯁꯦꯝꯕꯤꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ, ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯦꯟꯊꯣꯏꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯕꯥꯛꯅ ꯁꯥꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕ ꯍꯣꯏꯗ ꯂꯟꯗꯥꯔꯛꯂꯤꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯒ ꯍꯦꯟꯊꯣꯏꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯈꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫